ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔ ꯇꯦꯂꯦꯟꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯦꯗꯐꯣꯟ ꯑꯃꯁꯨꯡ ꯏꯌꯔꯐꯣꯟ ꯁꯤꯒꯤ ꯖꯦꯛꯇ ꯑꯩꯈꯣꯏꯅ ꯔꯤꯡ ꯑꯃꯈꯛꯇꯪ ꯀꯣꯟꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯔꯤꯡ ꯑꯅꯤ ꯂꯩꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯔꯤꯡ ꯑꯍꯨꯝ ꯂꯩꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖ ꯈꯤꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯣꯏꯀꯤꯂꯥꯟ ꯈ꯭ꯌꯥꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯃꯣꯅꯣ ꯍꯥꯏꯕꯗꯤ ꯁꯤꯡꯒꯜ ꯁꯥꯎꯟ ꯑꯣꯏꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯖꯦꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤ ꯔꯤꯡ ꯑꯃꯈꯛꯇꯪ ꯄꯥꯜꯂꯝꯒꯅꯤ ꯔꯤꯡꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯁꯤꯁꯤꯅ ꯇꯥꯛꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯃꯈꯛꯇꯪ ꯇꯥꯒꯅꯤ ꯍꯥꯏꯕꯅꯤ ꯑꯃꯗꯤ ꯇꯥꯔꯣꯏ ꯑꯗꯨꯒ ꯑꯃꯈꯛꯇꯪꯗꯤ ꯇꯥꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯁꯤꯒꯤ ꯃꯣꯅꯣ ꯁꯥꯎꯟ ꯍꯥꯏꯁꯤꯅ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯁꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯔꯤꯡ ꯑꯃꯈꯛꯇꯪ ꯁꯨꯃꯥꯏꯅ ꯂꯩꯕ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕꯁꯤꯅ ꯏꯁꯇꯦꯔꯣ ꯍꯥꯏꯕꯗꯤ ꯇꯨ ꯁꯥꯎꯟ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯖꯦꯛ ꯃꯥꯒꯤ ꯔꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯖꯦꯛꯁꯦ ꯔꯤꯡꯁꯦ ꯑꯅꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯁꯤꯅ ꯑꯃꯨꯛ ꯇꯥꯛꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯗꯐꯣꯟꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯦꯗꯐꯣꯟ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯔꯤꯡ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯗꯐꯣꯟꯒꯨꯝꯕ ꯁꯨꯝꯕꯁꯤꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯇꯦꯔꯣ ꯁꯥꯎꯟ ꯑꯣꯏ ꯍꯥꯏꯕꯗꯤ ꯌꯦꯠꯁꯨ ꯑꯣꯏꯁꯨ ꯑꯅꯤꯃꯛ ꯁꯥꯎꯟ ꯇꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯇꯦꯔꯣ ꯁꯥꯎꯟ ꯋꯤꯠ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯏꯕꯗꯤ ꯁꯥꯎꯟ ꯑꯅꯤꯃꯛꯁꯨ ꯌꯦꯠ ꯑꯣꯏꯁꯨ ꯇꯥꯕ ꯐꯪꯕ ꯑꯃꯁꯨꯡ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯌꯥꯎꯕ ꯍꯥꯏꯕ ꯁꯤꯁꯤꯅ ꯑꯃꯨꯛ ꯔꯤꯡꯁꯦ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯡꯁꯦ ꯑꯍꯨꯝ ꯂꯩꯔꯝꯒꯅꯦꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯍꯨꯝ ꯂꯩꯕꯁꯨ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯌꯔꯐꯣꯟꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯌꯔꯄꯤꯁ ꯁꯨꯝꯕꯗ ꯑꯩꯈꯣꯏꯅ ꯔꯤꯡꯁꯦ ꯑꯍꯨꯝ ꯂꯩꯕ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯁꯤꯁꯤꯅ ꯇꯥꯛꯏꯁꯦ ꯁꯥꯎꯟꯁꯦ ꯑꯅꯤꯃꯛꯁꯨ ꯌꯦꯠꯁꯨ ꯑꯣꯏꯁꯨ ꯑꯅꯤꯃꯛꯁꯨ ꯇꯥꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯇꯥꯛꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯉꯁꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯀꯥꯟꯅꯩ ꯈꯜꯂꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ